Moirangda leba St. Xavier School Cantonment Area ne hana lokthokre. Bishnupur district ki manung chana Moirangda leba St. Xavier School da hangba quarantine center miyo any positive oi kibadigi school asigi akoiba maphamsing cantonment zone ni hana lokthokre. Hiramasigi matangna Bishnupur district ki deputy commissioner oiribi Nita Arambamna the Manipur epidemic disease COVID-19 regulation 2020 ki pera taraga nithugi makhada Maphamasi cantonment measure lakhotnaba order among asi thoktuna cantonment zone oire hana lokthokibane order asigi matungina athingba thamliba maphamsing adudi school asigi nongpokta national highway tidim road phawba nongchupta labukki area oiriba maphamsing awangda hemam amuba konjengbam thambalngu amasum philem joy singagi inkol phawbane makha thangba saruktana hotel elegance leiriba mapham asi phawbane hairiba mapham asi Kudaktagi sil tokshile miyoy amatana sangthok sangsin tawba yaroi hairiba maphamsing asida laiba school officing amadi miyam tinba amata yadre loinana gari amata sangthok sangsin yararoi loinana maphamsing asida COVID-19 gi surveillance ki thabak lokholagani hana lokthokre kanaguma miyoy amatana hairiba athingba asi thugairabadi Indian Penal Code 1860 gi section 188 ki makhada sairak phangani hana su order asida palli Atopa marueba content masang hataga mayam da share tawjaramge Friend line da lanthengari ba paumi sing na asi ana yaurabdi lupa lakh tara gi compensation pinaba khanaragani CM Atopa marueba paw manam nauna tara mathoi amagasu positive oiduna apunba case masing marfugo homdoi sukhre ngarang numidang nagi ngasi nungtul pung mga forward nauna miyoy tara mathoi amagasu positive oiduna state asida COVID-19 gi apunba confirm case marfugo homdoi sukhre COVID-19 Command Control Room dagi Health Department gi Additional Director su oiriba Department asigi wangang roi Dr. Khoiram Sasikumar mangang nga se yupung tara mathoida thadorok pasirol amada hai ngarang atheng bada Jenims ki BRDL da sample sing test of the miyoy mari COVID-19 positive oire miyoy mari asigi manungda miyoy ani amadi sai taratere amadi sai kunga tarukki leng oigadaba nupi singni makhoi animak Senapati district tagini Senadi gi halakhibi ngaktani atopa ani aduna Bishnupur district tagini makhoi animak UP dagi halakhibani hairi amaromda ngarang atheng bada rims ki BRDL la sample sing test of the miyo ahum amagasu positive oiba thengnare miyo ahum asigi manungda sai kungani thogi nupi ama yauri atopa nupa aduna sai kungo humdoi amadi sai kungani thogi lengni makhoi ahumak Thawbal district tagini Delhi Uttar Pradesh Hyderabad tagi halakiba ngaktani ngarang atheng bada positive oikiba miyo taren mak rims amadi Jenims ki covid care emit tawna pa sem sakre nakala maromda ngasi nungthul Jenims ki BRDL la sample sing test of the inaw nona miyo ahum amaga COVID-19 positive oiba thengnare haidi nauna positive oiba miyo ahumak Sandel district tagini haidi adum oinamak miyo ahum asigi official press release ti lenga ki maikei digi tholakpa laitri thajabaya ba mafam dagi phangba paw asigi matung ina miyo singasi mapan digi halakhi bangaktani serak asida nauna miyo ani amagasu positive oiba thengnare nauna positive oiraba miyo ani asigi su lenga ki maikei digi official oina press release tholakpa laitri nauna positive oirakliba miyo taramathu asiga tharaga hujik phawbda state asida COVID-19 gi apunba confirm case marfugo humdoi sukre Laset asidagi discharge tawkibana taraga mathoi sukhiba loinena active case humdraga nithuida lairi Atopa maruiba paw manamu Manipur gi su lockdown manga gi Chatna Kanglon phongkhrei Imphal city yauna district headquarters sing jun taraga manga fawba nungthil pung ani dige ayuk pung manga fawba curfew amadi complete lockdown lokthokhrei atai gina jun kunthra fawba nungthil pung manga dige ayuk pung manga fawba curfew amadi complete lockdown lokthoklei Central Government leba asigi oina cantonment zone sing tha asigi seset kunthra phawba nation lockdown lokthokibagi matung ina Manipur su Manipur lenga jun amadagi jun kunthra phawba state lockdown lokthokibaga loinena lockdown manga gi Chatna Kanglon sing phongkhrei hiramasiga mari leinena ngasi education minister su oiriba Manipur lenga ki wangangloi Dr. TS Radhesyam gi secretariat leiba office ta pangthokpa pawi mifam amada minister na hai anaubo Chatna Kanglon asigi matung ina Imphal city yauna district headquarters sing jun traga manga phawba numit khudingi nungthul pung ani digi mathang numit ki ayuk pung manga phawba curfew amadi complete lockdown lokthokle atai mafam singina jun kunthra phawba nungthul pung manga dagi mathang numit ki ayuk pung manga phawba curfew amadi complete lockdown thamle adum oina mak mari leinaba DC singna cantonment zone oina lokthokiba mafam singni jun kunthra phawba curfew amadi lockdown komthokpa leite anaubo Chatna Kanglon asigi matung ina jun kunthra phawba athingba thamliba sing aduri home department na ayaba piba nattana Interstate bus service, interpublic transport, auto rickshaw, taxi, winger sing amata service pung mga fawba curfew amadi complete lockdown thamle adumoy namak mari leinaba DC singna cantonment zone oina lakthokhiba mafam singdi jun kunthra fawba curfew amadi lockdown komthokpa leite anaubo Chatna Kanglon asigi matung ina jun kunthra fawba athingba thamliba sing adudi home department ayaba piba natana interstate bus service, interpublic transport, auto rickshaw, taxi, winger sing amata service
asigi matung ina sector khara da komthokli sector sing adudi essential service sing health ka mari leina ba thabak thoram sing miyam gi potlam sing puba amadi mapal da panduna leiruba sing hondok honjin tawriba bus driver amadi handleman sing chatok chasinda athingba laite courier service private security service food processing unit mineral water manufacturing sing mari leina ba thabak thoram sing athingba laite finance sector ga mari leina ba sing su athingba sido konchiloi telecommunication internet service phatta haudi khomjiliba sing fishery ga mari leina ba sing amadi sakthong gas yanthokliba sing yauna postal service sing su athingba sina konchiloi petrol pump hanagum aduma khangba yagani sasan ana layeng satpada athingba yar lairoi hansu phungdorakli loisilakpada maru eba content masang katang mayam da share tawjaramge yaithoklu rajya sabha gi mikhal lakliba jun tarak mapanda pangthoklagani COVID-19 की लॉकडाउन मरम ओइदुना था अनि हेना याइथोक्तुना लैरुरबा तोंगान तोंगान स्टेट सिंग राज्य सभा की सितरा का निपान की मिखल लागलिबा जुन अमदा पांगथोक्लगनि हायना ngasi election commission na लौथोख्रै सयेसी की मार्च थादा पांगथोक्कनि हायना तौरंबा दु COVID-19 लाइसना याइथोक्तुना लाखिबनि पनबा याइ मिखल असि गिदमक BJP की ओइना मणिपुर की निंथौ लैसेंबा अमदि कांग्रेस मंगिबाबु नॉमिनेट तौखिबा लैख्रबनि हायनासु पाउक्सिएशन मखाताना फोंदोरदे दुगु मैम आइना पाब्रसु की बियर संगक पिगेन थैंक यू